अहानबद मरोइब पाव मणिपुर स्टेट वुड फंखिबगी थौरम लेंगाकना सिंदुना अहानबा मणिपुर राइफल्स की पैरेड ग्राउंड पांगथोखरे मणिपुर मांगलोम चंगसिन बंगम्बा स्टेट ओइरे इंडिया पुंबगी मकोक थोंगबा स्टेट ओइनना बहोतनबदा मियामना मतेंग पांगबियु हाइना चीफ मिनिस्टर ना अपील तौखरे अमसोंग CAB की खननब अखनब असेंबली सेशन पांगथोकनब तक्षलिंगाई असेंबली नुमितनिनी की ममांगद प्रोरोग तौथोकलमने हाइरे खरमजरे ISTV की नुमिदांगी पाव मीटिंग ताबिरी बसिंग तराम नोकचेरे हुजे पाव सनोन पिसरी इंग्लिश सिंगामगा चमापन हुमुद्रा निथोइदा मणिपुर इंडिया की मपुंग फाबा स्टेट अमा ओइखिबगी निंगसिंगदुना पांगथोकपा स्टेट वुड देगी थौरम लेंगाकना सिंदुना अहानबा मणिपुर राइफल्स की पैरेड ग्राउंड पांगथोखरे थौरम अदुदा चीफ मिनिस्टर नोंगथोमम बिरेन डेप्यूटी चीफ मिनिस्टर वाई जॉयकुमार मिनिस्टर MLA सिविल अमदी पुलिस की मकोक थोंगबा ऑफिशियल सिंगसु सरुक्याके तुंगदा BSF CRPF IRB सिविल पुलिस मणिपुर फायर सर्विस कमांडो होम गार्ड अमदी जेल अथॉरिटी की कॉन्टिंजेंट कुनहुमदोइना यादुना मार्च पार्स की सलामी चीफ मिनिस्टर ने ओके seorang bersyati diri Ramadan kita bukan mei situasi Manipur Police थौरम अदुदा मथौ निंगथिना पांगथोकपा ऑफिसर सिंगदा पुकनिंग थौगतुना लेंगयान फी अमदी सर्टिफिकेट ऑफ ऑनर पीकी चही कयागी ममांगदगी मणिपुर की लेंगा के ऑफिशियल सिंग मियामना उनना बहोतनबदा अवाब मायोनखिबदु मणिपुर की मनुंग हंजिनबा मफम कयादा चतुना गो टू विलेज मिशन माई पाकना पांगथोखिबगी दमक इकाई खुमनबाशी उत्पनि हाइरे ngasi certificate of honor pikiba singa dugi manung the additional chief secretary commissioner secretary DC SDO SDC sing khugadam amadi dolai thabi multi purpose project ta kathokpaga loina na thabak tokiba engineer amadi anisuba MR gi battalion gi dagi nongmai 53 mangkibada matam chana lengak ta pau piduna thabak lokotkiba commandant P Manjit yauki मणिपुर मांगलोम चंगसिन बंगम्बा स्टेट ओइरे इंडिया पुंबगी मकोक थोंबा स्टेट ओइनना बहोतनबदा मियामना मतेंग पांगबियु हाइना चीफ मिनिस्टर एन बिरेन ngasi अहानबा मणिपुर राइफल्स ग्राउंड पांगथोकपा स्टेट वुड देगी थौरमदा अपील तौखरे चीफ मिनिस्टर ना मखाताना स्टेट वुड फंगलबा मणिपुर ना स्टेट वुड फंगलबा मतुंगदा कॉन्टिंजेंट कयाना सरुक यादुना मार्च पास चटपा अमदी मथौ निंगथिना पांगथोकपा ऑफिशियल सिंगदा सर्टिफिकेट पीदुना थौरम पांगथोकपा हंदकी असिना अहानबने लेंगा की याइफनबगी दमकते लेरिबा ऑफिशियल सिंगना मियाम की थबक पाइखटपा मतमदा इसा इसागी इथौनी खंदुना निंगथिना पांगथोकपियु ममांगदा मियामना गवर्नमेंट की ऑफिस द चतुना ऑफिशियल सिंग उनना बहोतनबदा थेंगनबा ngamdabadagi अवाब कया मायोकनरंबा दु कोखनबा गो टू विलेज पाइखटखिबनी स्कीम असी चामद चामा थबक ओइन ओंथोकपा ngamdrabasu खुंगंग लिसिंग अनि चात्रेट रोम लेबगी मनुंगदा तरा कुन खक नतना अतैदी यहनबा ngamle मणिपुर हौजिक थौगलोल खंगदबा नहागी मसिंग याम खलकली मसी कोकननबा सेमदोकसे हायरबदि ग्रास रूट लेवल दगी सेमदोकतबा ngamloi मसिगी दमक एजुकेशन दा हेन बमियेंग थमदुना थबक पाइखटपा हौरे गवर्नमेंट असिना हाइदोकिबा थबक सिंग थबक ओइन ओंथोकनबा होटनरे गो टू विलेज द लाखिबा मियामगी वकत अमदी फंगफम तोपा सिंग नौना मॉनिटर तौदुना यहनबा पौकताक पीखरे मथौ निंगथिना पांगथोकपा ऑफिशियल सिंग लेबाक मियाम खंगना इकाई खुमनगनी अरानबा तौबसिंगना मियाम खंगना चेराक पीगनी इंडिया की मकोक थोंगबा स्टेट अमा ओइनना बहोतनबदा लेंगा खक्तना ngamloi माइकै खुदिंगमक्तगी तेंगबांग पीबीबा चंगी मियामनसु लेंगांना पाइखलिबा थबक थौरम सिंगदा मपुंग फाना मतेंग पांगबियु हाइखे इसलिए माना से भारत जैसी स्टेट तो ये वाइड की भी मैं कहना लगता है तो मैं वो वाला चीज़
Mayam mahal nabi kita support. Board village sila, office sila makai, sila berkata, apa sila official sila, police sila, or any government nationality pun ada, mereka friends sila. Serta asal kita support. Kalau kata nabi yo naik kerja, sudah berarti itu sila, mereka pun aku, mereka dia kau bisa ini lah, dan sila santi ini. Manipur Stairwood Fangbagi Thora Manipur Pradesh Congress Committee Nasu Sinduna BT Road Labor Congress Bhavan the Pangtokre. Tharamadуда CLP leader Okram Ibobe Hanagi Deputy Chief Minister MLA Gai Khangam MLA T Ranjit Amadi Party Gi Maru Oiba Miyokyana Sarukyake. Stairwood Square Development Committee na susinduna Mapal Kangjibung Maningdaleba Manipur Stairwood Square Pangtokhe. Tharam aduda CPI Manipur State ki Secretary L. Sotan Kumar, Hana Minister Oiramba Laishram Jatra, Hanagi Minister A. Biren, CPI M ki Secretary Khetrimayum Santa Amadi, Stairwood Square Development Committee ki Convener AC Jayantana Tharam Mapu Singh Oike. Tharam aduga mari lainana CPI Manipur State ki Secretary L. Sotan Kumar na phongdokhibada Manipur asi Stairwood fangbagi wahan thok ningthi na phangdre. Center ki mapal tangduna center na pizaraga chaba pijadraga tokpagi fibam da leire maram mashina state asi center ki mipal tangdana hingba ngamba mapung faba autonomy ama oinaba miyam punna hotnaba changi. Stairwood fangbabu ningsingba oina international polo na chingba sille Stairwood Square asibu ningsing bidaba haibasi laibak thibani haike. Harot dengarna pijadraga chaba pijadraga tokpa spoon feeding torga lemba punsi koi pamde center na pura parisud sinba adumba sasongi dayak on se ekoi state ase masidadi yamna chanadaba adumba saktam ama ekoi mayok nare maramaduna ngasidi ekoi statehood phangbagi statehood day numit ase masida ekoi asa to batai madudi makhatana hena mapung phaba adubu autonomy amagi damakta ekoi unna thilnabagi tangai phadabadu leire. Citizenship Amendment Bill gi matang da khana naba akhan naba assembly session ama pangthok naba akan badabi tanbigi mahutta BJP na luchingba lengak na numit nini gi mamang da assembly prorok tokthok lam lehaina opposition luchingba Okram Ibobi na phongdorakle. Congress Bhavan da pangthokpa paugi mifam amada mahakna makha taraduna akhan naba assembly session kauduna party pumbana amattoina warep lauraga center da takshin minaru naba sinbina ba media gi khuthang da haijaduna lakpani. Lengak asna opposition na hairakpani haibagi mawongda tuminna leshin khibadagi ngasi Manipur gi governor unarui. Governor da MPCC gi president Tien Haukib AICC gi CWC member Gai Khangam amadi mahak masamakna aiba cherol pishinki. Governor na numit nini gi mamangda lengak na hairakpadagi assembly prorok tawkhibada ngairi bana numit tara mangani fawbadi assembly famnanaba notice thokpa yaroi phongdorakle. Lengak asna bill asida Manipur sokolo haba close asi haptrabadi bill asigi mayokta lepkani hairaga center government na tabirakadra Rajnath unaba khaktana yalomi ngakchaba ngamlagadra haibasi miyamna hangnari bani assembly gi ware puduna center da punna takshin minarodabadi khara tabiba yabana assembly famsi haibani state government na thawa sadana leithoklingai da hena luba tanfam amasu lakpa yai haire. Honorable Chief Minister na Honorable Home Minister Sri Rajnath Singh Unarure indigenous protection tawdaba close ama insert tawbi copy una hairam me hai maduna kaya yamna India government na kaya yamna tagadoriba ada center the union government na Lok Sabha da pass taw tawbi kanu haina pass tawgi baje state government na sida phamaga ekhoi di yaba ngamoi haibasi tagadra taroidra or natragana ada Union Cabinet and Lower decision was NDA government in Lower Sea Masidita Akoi Ladiba BJP led government in opposed or this how Hini Hydra Tauribra Karino Madudi Koi Kangre. Citizenship Amendment Bill gi matang da khana assembly session ama kauduna khana gadabani haina UPF ki president W second phongdokre wafam asinga si Citizenship Amendment Bill gi matang da yaning da bagi wakat mifam ama kaisampat leimajam lekai community hall da pangthokpa da phongdokhibani
UPF ka chatminariba tongan tongan ba lup ki luchingba sing yauna chathakiba yaningdabagi wakat mifam aduda Lok Sabha na pass tawkiba Citizenship Amendment Bill lising ani tara mapal handokadabani No Citizenship Amendment Bill in Northeast India haibana chingba play card sing sijanaki wakat mifam aduga mari lainana UPF ki President W second na makhatana haikibada bill asigi matangda Manipur laingak na fongdokliba wafam asi UPF amadi masiga chatminariba lup na yaba ngamloi Lok Sabha da pass tawkiba bill asi Rajya Sabha da pass tawdanaba awang nongpok Bharat ta lairiba Chief Minister singna takshin gadabani lamdam sigi maru oiba awang nongpok Bharat ta lairiba yelomi miyam singak senanaba hotnaringai chairakta Bharat ta paliba BJP na luchingba laingak asina makogi rajniti gi khudong chaba longnaba hotnaba thawong asi yaba ngamloi athuba matamda assembly station ama kauduna bill asigi matangda khanagadabani haike Assembly mifam ama kaurakanda masida BJP Congress amadi tongan ba political party ki magi vote ki oiba khudong chaba du tongan na thamakanda akoi ki indigenous people singa se ngasi mapandigi haijalakadori ba Indian citizen na si pira kanda akoi ki tungi lakador ba koi generation da chobli akoi ki sasan akoi ki economy da achoba khudong chada ba ama thenar kadaba sidagi akoi asigumlaba ke ki 2019 ki bill ase akoi United People Front UPF amadi maga chamin najari ba akoi lupsing asina akoi masi withdraw tawgadabani Tungda kay Sampathiam laka community hall dagi miyam gyoba rally ama Raj Bhavan tamna lakpada Manipur Police amadi CRPF ki kangbuna BJP ki office mamangda thingduna khongjat adu chalan khidre Tungda police ka khongjang loi singamukna ki khongjang changsiliba sina down BJP Citizenship Amendment Bill Lok Sabha da pass tawkiba khudak ta withdraw tawgadabani haina kholau lauki Awang nongpok ki state singi marakta BJP na lengak liba Assam, Tripura amasong Manipur ki Chief Minister singna Citizenship Amendment Bill gi mayokta lepangamdaba shimak awang nongpok ki yelomi miyam gi oina khwaidagi laibak tibani haina MSU MSF Desam KSA Suk amasong AMS ki apunba cherol amana fongdorakle masina state ahum asigi yelomi furup singi kangkul mushillakli haibadu mayek shenghale Ngarang singjamay da pangtukwa thoram amada communal tone amada Chief Minister na fongdokiba wafam aduma kanglo furup kaya nungshi chana na khundaminariba Manipuri khunagi oina laibak thibani Bangladesh ta mitei pangal khundare masida Islam amadi sanamahi amasung maitai Hindu lining chatpa singleri adubo maitai oirabasu Hindu lining chatpa khakta lakadabani hairabadi Hindu dwa adu justified tawbani haire Chief Minister ki wafam masna chumba oiragadi Manipuri lol ngangba mitei pangal sing Manipuri natte haibaga chap manai Lengak asna miyam da namthak tawduna chathariba lalong sing tungi mirol na ngakpiroidaba maral ama langjabani haina mahiroi lup taruk na lawe miyam tinba mafamda ngai hakin namthak tawduna wafam kar fongdokpa nakal amadana achanba miyoi khara semgatuna social media da bill asibu support tawi haina thagalhanba ashimak punna khangminaba changi Asigumba miyam gi yeknaba oiriba sing lekai amadi local club singna masak khangdoktuna social boycott tawbiyo ngasigi lengak asina mapugi yaka yengduna khong thangliba shimak yelomi furup singe maraibak aruba tangkak amada lehele haibadu mayek shenglabani apunbagi thauna uttuna bill asigi mayokta punna khongjang changsin minarasi haire Amaromda bill asibu yaningdaba fongdoktuna iboton sana Girls Higher Secondary School Students Union na lakliba Republic Day gi thoramda saruk yararoi haina Union gi General Secretary Delina Laishram na fongdorakle Citizenship Amendment Bill Lok Sabha da pass tawgraba matungda hantak Rajya Sabha da pass tawni haribasi akoi gi maikai dagi withdraw tawdru pawba akoi lakadawriba 26 January Republic Day si akoi iboton sana student Union gi maikai dagi khoi sharuk yajaroi
Citizenship Amendment Bill gi mayok ta changsiliba khongjang asi ngasi Lamlong Higher Secondary School Students Union na so sogat pagal loinana January 18 da same kiba Government Higher Secondary School gi apunba Joint Higher Secondary School Students Union na changsinba khongjang sing sogat poina chahi asigi Republic Day Parade School asigi union na saruk yararoi hairi Mitei Maitei bu Scheduled Tribe listed chalhanaba Manipur lengang na recommend thabi dabagi mayok ta Scheduled Tribe Demand Committee na ngasi ahing nongyai dagi Pung kun marigi general strike taugani laukthokkiba adu January 13 da Chief Minister na wari sananaba aiba cherol ama tharakpadagi yaithokle haire Thangmai banda laiba khuntok hanbi laibungda pangthokpa pawgi mifam amada Demand Committee gi General Secretary Kaithel Lakpam Vogendra Jitna January 10 da GM Hall da pangthokkiba miyamgi mifamda January 19 fawbagi manungda recommendation thadabadi general strike taunaba laukthokhrabani January 19 da Chief Minister ga wari sananaba yanaba puraktabadagi general strike adumak chathanaba sem sarurabani adubo ngasi Chief Minister na aiba chirol ama tharaktuna January 13 da wari sanasi hairakpadagi chebau asibu kai khumnaba utpa oina khongjang handokpani tang 13 da lekhai tanadrabadi hena akanba khongjang changsingani amaromda kanagumba kharana hojik chathariba Citizenship Amendment Bill gi mayokta hoba ihobo Scheduled Tribe Demand Committee na ayat po oina uhannaba hotnaba asi laibak thibani Scheduled Tribe Demand Committee na su bill asigi mayokta lepli haike Ore nongyai dagi sanction ne toramba koi ge pungkun bargi strike se koi tangkun sagi wari saba audi koi adugi result gi matungina makha mo ban kaugadra kai to godagi haibe dugi strike to godra topa kongjang jing do adugi matungina mo lepsani aduna adu baudi koi andok sare yelongmi kanaba constitution safeguard pi wairaga mi her changselang na bill pass rok pai sidi wonte na bane koi tanjari si adu koi strongly condemn to gramne aduna masida mayamna confusion thon bi sin wai te ani maksi loina to godongni adu koi de hana tawlak pone koi leftna changchen ne haiba wapam si mayam mamang the press ki through the tamjar Republic Day ki Jackson Thorang Lokhat Point in Forest District Police Commando amadi nupi police ka loinana Khongman Mangjin gi area da thi bahum ki thabak chathakre tungda miyoi taret makha tana wahang pahuna bigi damak Irilbung Police Station da sinakre Imphal West District Commando Kangbu amana Additional SP Operation TH Krishna Tombi ki meeting makada waheng lekai amadi jury parking gi akoi bada pak sanathi bahumbi thabak chathakre Operation aduda punna miyoi chatruka humfu humdoi amamam toina verification chatharaba matungda masagi chapchaba saktak che yaudaba miyoi kunmathoi makataba verification gi damak City Police Station da khutsinakre hairi Nungtilgi matam dasu District Police asimakna pauna bazar machindagi ibohol cycle fawba MPP office mamang Polo Ground laima shopping Governor Road na chingma mafam singda thi bohombagi thabak chathakre Additional SP office TH Krishna Tombigi meeting makhada chathakiba combing operation aduda miyoi chamanga ga nifu taruk verification chathakibaga loinana masagi chapchaba saktak che puthokpa ngamdaba miyoi kun taret makhatana wahang pahungnabagi damak City Police Station da khutsinakre hairi District Police Bishnupur nasu Chekchin Tharang Lokhat Poina DSP Commando 1 DSP Operation Amasung OC Commando Bishnupur B Luntang Wi-Fi na luchingduna Additional SP Operation ki meeting makhada Bishnupur Bazar da thiba humbagi thabak chathakre miyoi chaniyang khairo mafam adu da verification chathabaga loinana miyoi tarataruk masagi saktak che puthokpa ngamdabadagi Bishnupur Police Station da sinakre Republic Day ga mari lainana Indo Myanmar border da Chekchin Tharang Lokhat khre More de laiba nifum doi subasam rifles nga se Indo Myanmar Friendship Gate number 1 amadi 2 gi gate ani asida saktak che yaugdaba miyoi changan khidre amadi atai atopa mafam da border landuna chatpa sing thingkre border pillar number 76 tagi 79 amadi atai border gi mafam kayada ngak senbagi thabak hana dagi hena kankhatkre National Institute of Technology NIT Manipuri Laifam Thopa Infrastructure Suna Laitababu Yaning the Bufungdukuna Lamfil Patileba NIT gi complex ta Mahirui Singna Matam Kaktaba Chara Henbagi Kongjang Haukre NIT gi oina Matik Chaba Oza Haptaba campus mapung fana laitaba nupa nupigi hostel campus amada punna thamba library mi kundagi hena punba yade ojasu professor ki thakta amatta laitri masina maram oidina India gi oina tara manga super rank ta leiramba ado kunipal subada hanthakibani institute asigi award apasing athuba matamda yengshin bidrabadi AISF ka khutsam naduna akanba khongjang changsilagani haiki We were 22 people living in a single room, and when we asked for the rooms, they said that after 1 week, after 2 weeks, due to our seniors only, we were just
shifted to 7 people in a single room, but you know that in a single room, how can 7 people manage? There is no space to study. You can see the condition of the lecture halls. There are these big holes in the lecture halls. No dusting facilities. Nothing is there. Insufficient books. We have applied for many books many a times, but no step is taken. Only it comes on the applications, and then nothing happens here. Placement sumlak laktre. Ado akoi na sida lektam misidi job fangnai da makteni placement fangnai da makteni placement fangjaga da akoi sida lektam bai da kar hoidre. थांग केंद्र के एमएलए सोरिबा पीडीए के चेयरमैन तोंगब्रम रोबिंद्रोना महाकी केंद्र द पाखत खिबा चौकत थौरांगी मतंग द खना नैनाबा मिफम अमा मोइरांग खुनौ ग्राम पंचायत वार्ड नंबर 4 की मेंबर सलाम केसोगी युम द पांगथोखरे केंद्र के अहल ओइरबा नुपा नुपी यांखैदा एमएलए की माइकेदी की कंबल यंथोखे एमएलए टी रोबिंद्रोना केंद्र से लंबी थोंग खुदिंगमक निंगथीना सेमलगनी नुपी सिंगी सेल्फ हेल्प ग्रुप अहुमदा मकोइना पामलिबा सिंग नुमित तरेट निगी मनुंग द पीरगनी थांग केंद्र से मसक थोकपा केंद्र अमा सोइदना ओहेनगनी हाइखे चाथोक लाइना पोथो पुथोक लबदी फार्मर सिंग इनकम हेनकटकनी हाइबा वाखलोलदा डेंसिटी प्लांटिंग मेथड सीजन अदुना कांगपोकपिदा आलू चारा थाखरे हिरमसदा अखोगी पाउमी ख्वाइरकपम नावबा अमदी एल अजित शर्मा की रिपोर्ट कांगपोकपी डिस्ट्रिक्ट के दाइली खुंदा एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी आत्माना खुन्ना सिगी लो परी अमा मखाइदा आलू थाबगी थबक पाइखतखरे कांगपोकपी ब्लॉक की ब्लॉक टेक्नोलॉजी मैनेजर रिमा हिमामना लुचिंगबा आत्मा की टीम अमना आलू थाबा अदुदा हकथेंगना सरुक याखी टीम मदुना लोमी सिंगदा अराइबा मवोंगदा चुजा करमना थागनी हाइबगी अराइबा टेक्नोलॉजी ताकपगा लोइनना चुजा कयासु थाखी ngasi thariba alu sing asi mashelwa agro machinery gi matenga loinana thabani masidagi puthorkadauba pothoksing market tauba matamda company asina sauna mateng pangani hairi आत्मा की ब्लॉक टेक्नोलॉजी मैनेजर रिमा हिमामना ब्लॉक असिदा आत्माना फार्मर सिंगदा सेमिनार अमदी ट्रेनिंग कया पीदुना मखोगी लौ सिंगुबदा अनौब टेक्नोलॉजी कया खंगन्नबा होटनरी लोइनना हकथेंगना लबुक्ता पोटलम थाबदा मतेंग पांगदुना मखोगी इनकम हेनगतनबा होटनरी हाइकी हाना की ट्रेडिशनल मेथड ता कन्वेंशनल मेथड सो हाइने सिगी मतंग से फ्लैट बेट थाबसी प्रोडक्टिविटी सुम वालकपा फार्मर दी डबलिंग ऑफ इनकम 2022 हाई प्रोडक्टिविटी इंक्रीज तौरगा फार्मर की इनकम हेलकदबनी हाइबगी पोतुदा अखोइना फार्मर सिंगदा अनौबा मोइदा हिल एरिया सनौबनी अदुबु लेन कइनोदा अखोइ वैली ददी मयाम लोइमा अप्लाई तौनरबन दु हिल एरिया की ओइना दि नौना ngasi हाई डेंसिटी प्लांटिंग हाइना सिंगल रो सिस्टम जो हाइने कोइ सिंगल रो दा सिंखतलगा आलू थाबगी सिस्टम असिना मांगोंदा आलू थाबगी आलू सी प्रोडक्शन हेननबगी दमकता फार्मर सिंगदा अनौब टेक्नोलॉजी सी अखोन अवेयरनेस आत्मा की साइट की पिजबनी अदुना आत्मा की फंक्शनरी सिंगना फार्मर सिंगदा ngasi पिजरिबा इंपैक्ट सी नोंग मसोइदना मणिपुर स्टेट सी करिगुंबा अवोनबा मतंग पोरकनी हाइबगी थाजबदु आइगी साइट की थमजरी खुलसिगी लौमी सिंगना फोंदोरकपदा कुमगी लौरक लोइरबा मतुंगदा हांगदुना लैरिबा लबुक सिंगदा पोथोक पुथोकनबा आत्माना होटनबिरिबा असे पुकनिंग थौगतनिंगाइनी मसिना फार्मर सिंगदा डबल क्रॉपिंग तौदुना इनकम हेनगतपदा चाउना मतेंग ओइगनी हाइखी हन्ना अखुइना इपापुगी थाबा हन्नगसी यामना सिस्टम नि तोंगाना लाइबने अतोपा डिपार्टमेंट नसो अखुइंगदा हेल्प तौबा याबा लेरिदी अदुसु तौबियो अदुरदे अखुइ फार्मर मयाम सि लारागा अदु तौबा ngamba सतिले अदु हुजि अखुइना तौगेसो अखुइदा से टेक्नोलॉजी से अखुइना हाइतेबा अमा अदु मथतगे अखुइना मतंगी हुजि विंटर सीजन दा थाबगे अखुइंगंदा सीट कुंबा लाइतेबा अदुगा अखुइना अदुगुंबा लाइतेबगे अखुइसि थाबा ngamdeba अमा ओइना लाइबनि सदर हिल्स डिस्ट्रिक्ट काउंसिल की एडीसी मेंबर आइस खांग बथांगालना चिंगी मफम सिंगदा अरानबा पांबई सिजिनदुना लोन यादबा पांबी कया थाबगी थबक संगसिलिबा असि लेप्तुना सरकार मतम मतम की फार्मर सिंगदा पीरिबा मतेंग सिंग लौदुना पोट चै थाबियु मसिना एनवायरनमेंट कनबत नतना लौमी सिंगना माइ पाकना हिंगबा ngamgani हाइखी पोपी थाबगी हैनबिसे याम तौवे सरकारनसु याम थिंगी अदुबो मखोइसे हिंगनबगी सर्वाइवल की मीन्स थीबदा थीरकपदा तौबसु ओइरम याय अदुबो मसीदी लोनसु यादबा थबकने मसी तौदननबा अखोइ चिंगमी चिन्नावसिंगसु भाब ताबा फै आइन की वांगमदसु क्रिमिनल ओइबा थबक तौबा असि ओइना ताय अदुना मसीगुम्बा मयामसु हुंदोगा हौजिक आत्मान लौखलिबा असिगुम्बगी थबकसि चंगसिलगा अखोइसु इचा इशुसिंगसिजो अचुम्बा लंबियंदा सेन तामा याबा अचुम्बा लंबीदा हिंबा याबा असिगुम्बा माही मरोंग थाबगी थबक असिदा चंगसिन बियो आचा अपील तौजनिंगे
Tara Tadet Suba Lok Sabha Mikhal the Indian Manipur Parliamentary Constituency ki Mirep Oinanaba Ningombam Bhupendra Mittai Indian National Congress ticket ki damak officially apply tokre. All India Fishermen Congress ki Northeast India ki in charge oriba masagi chahi kuntra mathoi khakta ngairiba Bhupendra Khongman John 2 Imphal istigini Delhi University ki Hindu College ta philosophy ki lecturer oirame. MPCC ki social media ki chairperson oibaga loinana spokesperson su oiri. Manipur ki luraba lifeform land singi manung dama oriba waroi chingda chahi khuding ki pangtok tuna lakpa handak chahi gi su oina laimaram da leba waroi ningthogi khubam da irat thoni thoram ngasi UFO Sajjal Academy na sinna pangthokre tharamashida lamdam mashigi tongan mafam dagi lakpa miyoicha kaya amade UFO gi member kaya na sarokya khe thoram ga mari lainana lakliba miyoi singapur na chaklen amasu chamina khe Chahi khudingi wakchingi kulhumdoi nipan ba numit ta pangthokpa puya mai tha kiba amamba numit ki chani ge marfudra suban ningsing thoram tha asigi kunipal da khangabok ta leiba Major Multipurpose Research Center da pangthok lagani haire International Observation Committee on Puya mai tha bagi convener Namoizam tombana paumi singda ningsing thoram ashiga mari leinana puya mai tha bagi thokdok adubo ngasigi mirol an ningsing duna pen daba nungai taba phongdokpa thokdok tuna pideba chaitheng sing nainaba amadi chingmi tammi kanglei khunai gi apunba saktam mangkhiba sing hingak handuna nungshiba ing tappa apunba gi saktam sagatpana tungi wakalol da thoram ashi pangthokpani thoram ashi gi wall poster campaign ngasidagi hogdokpaga loinana lakliba tang kun manga tagi kun taret fawba school singda amuba batch thetkani haire Unity Park sida akoi puya mai thabagi sige mari leinaba akoi puya mai thabagi ho mayam do haidare ko sige kosi mana mun sagal le 사간이 무슨 누비시다 마양지 바람가 힘들다 아들 노래간다 마기 신들이 홀시다 아이고 미야 우리 더우시다 우야지 마이 다도 것이 모두 것이 아무나 독더라고 아이고 에 신부 것이 약간 집에 독시 아무나 독더라 봐 중기유비를 그래 그래서 안 하는데 그냥 가면은 뭐 그야 봐 잡지 마 죽다 아무나 독더라 Relief Center for the Welfare of Differently Abled Person, National Institute for the Empowerment of Person with Intellectual Disabilities, Amadi, State Commission for Person with Disabilities, Napuna Sinduna, Disabilities Singamari Lainaba Tongan by Hiramda Numit Marini Chathakadaba Training Program Ama, Manipur Press Club Tangasidagi Haukre, Hogdopagi Thoramda NEIDP Central Working Committee Vice President Sapam Kunjakeshwar, Person with Disabilities ki State Commissioner Dr. R.K. Kumarjet, Social Welfare Department ki District Program Officer KHH Subadanisu Sarugyake, Dr. G. Mary Anurupa, Psychologist L. Dhaneshwar, NEIDP ki Regional Center ki Officer Rabi Prakash na Resource Person oina wangangke. Numit humnya sida disabled oiba angang singna nganna identify tawduna makhoi gi lokhat pamthokpa thabak lokhatpa akhanaba education pibana chingbagi matangda training pangthokani loinana loishinba numita children with intellectual disabilities singi medical assessment camp ama pangthokani haire Wangkem Kendra gi manung chana leiba Thobal Turel na fauduna cheliba Thobal hauka mamang asemga yumnam ga tainaba meter chamaga humfurom sangna namtha kraba Turel Torban Singh ngasidagi 17 bahokre Kendra gi MLA Megha Chandrana Water Resources Department Thobal Division gi official Singh amade contractor ga punna chatuna yangshin kre MLA Megha Chandrana lekai miyam department gi miyoi Singh amade local contractor ga tanarba matungda Turel Torban sembagi thabak asi chathabani lengak nasu program da mafam mashi shembagi senfam hapina ba appeal tauke leiriba sarkar su department concern su masigi leiriba in view of this reality masigi asengba masigi solakadaba mayam se khallakanda sarkar masi program hapina ba aigi site gi appeal taujari January 10 ki numidang wairam pung 6 rom tabada Thobal Commando Team amana Khongjonggi masagi mayumdagi fare hariba Thokchom Manglem chahi kuntra taruk apokpa laikhidraba TH Tomba UNLF ki miyoi natte party na masak khangde haire UNLF ki Department of Publicity ki Director M Sakhen ki Cherol amana
Mahaki commander ne hariba ngangom nausi haiba ming asisu UNLF te leite hariba miyoi ani asi UNLF ka karigumba hiram amatta da mari leinade Singjamai supermarket area dagi fare hariba khangemam tonsana chahikun apopa KH Rabikanta Kumbi Setapur mayai lekai gi miyoi asi icham chamba Imphal da hostel da leiduna mahik tamliba mahiroi amani Mahaki mayamba amadi UNLF ta yauduna leibak miyangi ningtam lalaw da saruk yare Mayamba natraga manauna leibak miyangi ningtam yalaw yawkraga lehoriba imung manungi miyoy sing machi manaw sing da onsinduna ot naiba amadi faba punba haibasi imung manung sing da ki akhang pokhanduna lalaw dagi lapthok nanaba Manipur police na atam na chataba thawong amani asigumba imung manung da ki akhang piba asina leibak miyangi ningtam lalaw di khak namthaduna thamba ngamloi hairi paugi marak thatna tema breakama The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makada subsidized loan pi bada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hom doyang dukjare miyamna financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Angang singbu smart oina mari makong chumna parents singa anakpa mariga loina na bukachariba live school gari ki pre nursery digene class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi patana tana angang singi mayum mayum da chatuna matam ki e pau fauna duna angang singbu afaba maru changma bi amamam ohendaba yadi haiduna hona jariba live school ni admission to biduna yengbiu nupa amasung nupi ki boarding ki khudung chaba pijari akak nama sit khara khaktani. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitri. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Hangbiragani Ima Dairy da milking machines khutna sangom sumbagi awaba leiraroidaba yamna luna nana amadi hygienic oiba mawongda sangom sumba yaragadaba milking machines Kung kaya amde dum san mari mga sidum sumbang kawaga sangom haidokani hayo wafam na ikya sila sangom sumba sina isik tuwe hai se ko adum oide hari jangna dum jana dum thai 2019 na lakpada supnagi lising aniga taramapan piraga adungi apamba hero Metro H natraga hero duet ama pung anigi manungda lawiba yagani. Pleasure Metro H amadi duet da lupa lising ahum cash discount su pizari. Hurry, offer valid till 31st January 2019. For more details, please visit authorized dealer Eastern Hero Chingmirong and Eastern Hero Sangai Pro opposite ISKCON Temple. Break matunda taram nok chires makata bapau. Kongpal Kongkham Lekai de Labor Sacred Heart Higher Secondary School da Nongmai Kapsilamba Thawongbu Yaning da Bafongdokuna Khurai Chingambam Lekai Kongpal Kongkham Lekai Yangoi Ningthau Meira Paibi Kongpal Kongkham Awang Lekai Meira Paibi Amadi Lekai Club ki Miyoi Singna ngasi Porompat TV Tower gi Mayokna bada leriba Unity Club ki Sanglen da Wakat Mifam Chathakre Kongpal Kongkham Awang Lekai Meira Paibi gi Secretary TH Ranitana Nungai taba kaya leirabasu wari sanaduna yashinaba purakna bahotnabiyo makhatana sigumba thodok asi chathabiganu haike Mohana sigumba thabaksi tauragadi lekai da lairiba miyoi sing amadi chatra chhatri sing asuki matik mi painare masi anirak sure taura isi masi yam tina akoigi lekai da amadi chatra sing da aki akhang leibadagi angang mayam sadum hannagi ba yaure aduduna matungda mohanna tawbirakanu haina ngasigi sigumba nungmai kapsalammi ba icha sing sida akoi lekai sigi amadi maira bai bising na haijari
Kongba takhok mapal leba puruk sobi ibudau pakang beira thoni thoram chahi khudingi wakchingi tara mangani panba thanel numita pangthuktuna lakpa ado handak chahi gi su ngasi pangthokre. Chahi kyadi ongna tatpa kangbale tana lebang myamgi oina hariba thormasi pangthokre. Bisnupur district in Nambol Kabo Wakching Makha Lekai digi Salam Prem Kumar gi akhanaba report ama ISTV News na sandokraba matungda ngasi Salai Holdings Private Limited na sale amadi chana thaknama potlam sing mating pangkhre Salai gi BOD members sing na Prem Kumar gi imungda sale ona lupa lising tara manga chak thongnaba gas maital cheng chaukri firol amadi kolik sing mating pangkhre VOD member ke Roshan na Prem Kumar gi oriba fibam asi yenglaga leiba yaba yum amasu Salai gi maikai digi saragani haike Leiba yum masisu akoi yamna fibam songna leiba yadaba angang mari cheliba pikpa angang thani pan chembim ju yauri sigi fibam ji leibana akoina yumji masu akoi siameng gi lising makhada akoina masima leiba yaba nungudaba adumba yamna nungaiba yumama sabagi pandam leijai hojiki oina di anabagi oina akoina angama mateng lupa lising tranga khak ahambagi oina thamjamge habagi pandam dani laksais Prem Kumar gi loina bi Salam Tombi Reina Salai gi maikai digi angamba mateng panglakpagi mathakta yum ama sabigani haibada nungaiba phongdoki panba yai Prem Kumar layeng naba Chief Minister gi meeting makhada Janims da admit tawkhrabani Salai gi organization asina aigi yung kai pibam phattaba asibusu sabirani hai lising rupa lising tara manga amasu hojik pire gas cylinder adagi che blanket atopa posai kaya amasu pobira I koli kaya amasu pobira I asigi damakta aina haningai leitana Salai gi organization asibu thagachari NABARD Manipur Regional Office Imphal gi makhada Self Employment Voluntary Association na Implementing Agency oiduna Imphal West ki konthokjam kendra gi manungda leiba khabam bamdia dengasi Rural Health Set ama NABARD Manipur Regional Office ki General Manager PN Pravin Kumar na hangdokre Tharamadu da Association ki Chief Executive Officer KH Chinglin Pradhan Roshan Laishram yauna miyoy kyana saruk yake PN Pravin Kumar na Association of Paikhalak liba thabak thoram singashina lamdam mashigi miyam da chauna kanaba piragani haike Iraima Seva Association Kwakaitel Laishram Laikai gi Nifu Suba Foundation de amade Silver Jubilee thoram ga mari lainana Kwakaitel Laishram Laikai gi oina chahi asigi nursery dagi 12 fawbada mark wangna fanglakpa mahiroi sing amade Laikai asigi masak naiba miyoi singda mana mathum piduna pukning thogatkhre Thauramashida Nauria Pakhanglakpa Kendragi MLA Subhash Chandra Pradhan KHH Romita Iraima Seva Association ki Vice President CH Jatishwar Susarugyake MLA Subhash Chandra na Kendra ama lamdam ama chakotpa haibasi haurakliba naha singbo awangba thaki mahai tamba fanghalaba kandada ngamgani haike koi pun phongmanaba bharati pradhanmantri Narendra Modi na shakti saath shakti vikasana ekoi sa manane ekoi lem nagadabani himbi nagadabani aiba wakhol nundula simba tungi rakadabana chebi berte koi mato Kumai haraugi matamdada khundami ba yellow missing nungsi chanaba madi amana amagi mateng pangnabagi mathakta tung koina chatnagadaba lambi thiminaba matam oire haina social activist Dr. S Manau Tona Phungdokre wafamase gan ngaiga mari lainana hiyang thang kabui khulda chokri yankhairom khudol tambagi thoramda mahakna phungdokibani Khulgi maikai degi social activist mateng pangbirakpagi damak thagatpa phungdokhe Dr. Manau Tonna gan ngai kumaina lakpada Manipur da furup masel gi marakta hena nungsi chanaba watta padaba lamdam ama oirasanu haike Wangjing Lamding Municipal Council bu Wangjing Municipal Council haina maming onba yaroi haina masigi matang da same kiba JAC na ngase Wangjing Lamding Kaithel da wakat mifam chathabaga loinana Thaubal DC Hobam Rosita da memorandum pishin kre wakat mifam adu da saruk yakipa JAC gi miyoi amana phongdorakpada Lamding bu lokthok laga Wangjing Municipal Council haigani haiba wafam ase state cabinet na warep lauriba shi yaningde atuba matam da handokada bani haire Right area amagi saru mabu damdamdugi praja singye ayaba wakam karibata tarandana cabinet ta pass to pawbugi level gaudana honorable MLA gordana honor ko se lamding pudimang na yabang ngamloi government su hari ba issue su da nakal am kakti ki oiba ware blogi de bida nakal ani maki yenga hana degi leragli ba
municipal asigi maming ase hongbo yaroi hojik teriba wangjing lamding municipal council asidagi lamding haiba si dr bosinga yaro haiba si GSC gi makai degi su thamdari Manipur Police follower male lising in Tarataruk batch ki waiting list leba miyoi sing busu pukhat piduna thabak phangan biu haina phongdokre Hiramasiga mari lena ngasi kaisampat sega roteleba tutor line study center da pangtokiba paumi singa unaba amada waiting list candidate of Manipur Police follower male gi General Secretary H Sudhirna phongdokibada Hiramasiga mari lena Chief Minister Anirak Unoduna memorandum pishin kre Manipur Police Constable male waiting list lokhat pada utpikiba minungshi adugumna makoidasu utpiduna Manipur Police follower male lising in Tarataruk batch ki waiting list leriba candidate sing busu lokhat piyo Candidate sing asigi manung da topa thabak sing amuk hana changnana bahona bada chahi henba yaure laibak thiraba candidate sing asibusu miyobagi minungshi yengbiduna athubada lokhat piu haina Chief Minister gi pukning chingsilakle Women empowerment amadi women crossing the border haiba pandamda nupi khakte ba ahanba car rally amanga se Manipur thadokre rally adu Imphal dagi Manipur Tourism Corporation gi chairman Dr Sapam Ranjan lamtharaba matung more da thunglake Moregi ICP da che changsing loshilaba matung Myanmar gi dama khongsan ki rally asigi team leader Meg Joseph na rally asida India gi tongan ba mafam dagi nupi 13 na sharuk yabani Thailand gi Bangkok fawba chatkani haire Cooperative ki capacity building amasung modernization ki matang da district level seminar ama Hill Tribal Council Moregi conference hall da pangtokre National Cooperative Union of India ki makhada Manipur State Cooperative Union sinduna pangthokiba thoram aduda ADC Chandel executive member JN Baite Manipur State Cooperative Union ki president L Tom Pisak Hill Tribal Council Moregi president Gin Khosai Lungdim amadi Manipur State Cooperative Union Hill ki vice president Jangkhomang Haukipsu sarukyake Khwairambal Kaithel gi mari suba ima Kaithel sangama oriba ima panthoibi sana Kaithel lupna sinduna ima imoinu ira thoni thauram haukiba thangje numita Myanmar gi Tamu division gi manung chana leriba Sanyat Land Tamu da leiba ima imoinu khubamda mapalak suba oina pangthokre ima imoinu gi mafamda nunga yaifaba watapadaba nunga yaifana panba oirashunu haina thoni jake Two Chaton District Council constituency ki hangduna lairamba ADC seat NPF ki mirep CPL Guwangtana lokre ngasi DC office complex Tamenglong da vote masing tiduna mahakna BJP ki mirep Kandinjang Bobo maithiba piduna mikhalasida mai pakibani mahakna vote listing aniga chani marfu humdoi fangbada BJP ki mirep na subnata ki vote kunmari fangkhe All Jiribam Road Transport Drivers Union Jiribam na truck drivers singdagi sel lawi haina Highway Truck Owner Welfare Association na maral sirakiba aran bani haina union asina sengdorakle Jiribam gi lengang pokpida leiba union gi mobile check post pangthokpa paumi gi mifam amada vice president S Pratapna mamang chehgi August thada truck drivers singa union ga punna faminaduna drivers singi awaba tarakpa Asok Apan asi anada mateng oinaba angamba khara pinasi haina yanaki bagi matung inna union na gari khuding dagi check torba matung da sil furaga makoina angamba sel pirambani masida union na pidaba yade haikiba leite drivers singna su yaning de harakiba leite masida hito wona ningdon pombagi mathau tade haike timna paisa lawi haina karigumba oidaba wafam khara thamlakba se akoina janingdi amasung mase Manipur parjada aran basandokpani haina lawje silo ga driver union sida koina paisa usa pibas di koina dum driver union ama oibani na koi mateng pangmani na koina moi awaman nungsina koi gi mateng tawbani na to koi pirambani koina jaha angamba Ningol Club Hairok ki ahanba Foundation de Hairok Part 2 Mayai Lekai de leiba Primary School Ground pangthokre Tharamatu the District Social Welfare Officer Thobal Arambam Kameshwar Club asigi Vice President Nongmaithem Abesana USM ki President Sunil Karam Kadagi President in Charge Hizam Priya Kumar Ward Member KH Iboyame su sarukya ke Tharamgi saruka moina Hairok ki khangatlaba kana leijadraba ahal humfu amasung mima nadraba tarani thoi de khudol tamkhe Tharamgi saruka moina blood donation camp amasu pangthoktuna miyoi kuntra humdoina EPK Ima imoinu irat thoni lop yaripok bisnunaha awang lekaina sinduna Outstanding Crafts of the Year 2016-2017 gi State Award fanglakraba yaripok ningol khuldagi thongam ongbi mala leima harau tayam oktune kai khumnab utkre
Chandel gi khul nifu nithoi na punduna semba Maha Area Chief Association Chandel gi lising ani kun mathoi fawba thau pugadaba sing khanduna wasak lobagi thauram panchayat leba association asigi conference hall da pangthokre nauna thau punana ba khallaba sing adudi chairman da K.I. John Staff General Secretary da T.S. Kalevni nauna chairman oiba John na ahan boina education analangi fibam district asigi manung hanjin ba mafam da chattuna yangshin gani haike Hauzek sanabagi pau World Kickboxing Federation of India की meeting मखादा थासी की तांगतरा तरते की गोवा द चथरी बा अहानबा बीच कॉम्बैट गेम्स सरुक यारेबा किकबॉक्सिंग एसोसिएशन ऑफ मणिपुर की सानरे सिंह गोल तरा मथोय ब्रॉन्ज मरी पुन मेडल तरा मंगा लौख्रे कांगपोकपी की थॉमस ग्राउंड चथरी बा तरा मंगारक सुबह कांगुई इंटर वार्ड टूर्नामेंट की ngasi sanaki ba match da ward number 12 mai pakre ward number 4A amasung 14A draw chatkre Makatana sana bagi sports journalist boya ning thawjam da ki fangbigani Argentina na USA bu penalty shootout ta maiti pituna sahi sigi marisuba state road women's international polo tournament ki champion oikre Manipur tourism ki miyang makhada all Manipur polo association namadi hantre equine sinduna tha sigi tang tara taretegi malem gi lebak taruk Argentina Canada India team B Manipur India team A India polo association Kenya amadi USA na saru yaduna imphal gi mapal kangdi bungda chatharakiba mari suba state road women's international polo tournament ngasi lotion khre chatharakiba tournament asigi ngasi sanaki boroiba match ta Argentina na USA bu penalty shootout da panjal mapal tareta maitiba pituna champion oikibani team animakna apiba matamda panjal taruk taruk chanduna draw chatpatagi penalty shootout na decide toboda Argentina na USA bu panjal mapal tareta maitiba pikibani chatharakiba tournament asigi winner oikiba Argentina da trophy amadi certificate kan loina na lupa lising humpu runners up takiba USA da trophy amadi certificate kan loina na lupa lising nipu thoromapu singa khusinaki Draw FC Manipur gi ahan bako match saying tilpungani tabada Kumalampak Men Stadium da New Barakpur Rainbow Athletic Club Kolkata ga sanaragani Hiram masigi matang da ngasi Kumalampak Men Stadium da paumi singa unabagi thorum ama pangthokre thorum masida New Barakpur Rainbow Athletic Club Kolkata gi coach Tahar Das Manager Subrata De Team Captain Robi Modi Amadi Draw FC Manipur gi General Secretary T Phulen Maitei Manager L Ibomcha Amadi Team Captain Prince Will Emeka Su Saruyaki Mamangi sanakiba away match ani mai pakulaba matungda hayeng sanagadoriba ahanba home match asisu soidana mai paktuna full boil phangna bahonagani haina Draw FC Manipur gi General Secretary T Phulen Maiteina Pamising unabu thoromda phongdokre mahangna makha taraduna Sanagadoriba match khudimag araiba amata yaute lemahoriba match khudimag mai pangnaba thawai hakchang yauna kanna sanahangani haiki Kolkata gi moye Premier League ta moisu afaba performance bi graba temne tana akoina moisi hobo matam da su huzaki Mizoram gi chinga beng hairiba temjiga ahama match ta draw satkiba temne chinga beng su yamna fazaba tem amani aduna akoina moi ta su moye foreign player ani yawi moye foreign player ani se yamna kalli haibagi akoi ki khangna sanaba singna hairakpadagi kenno tawe ona Sigi team se dum top oine na lawi ado akoi gi advantage sai bo akoi gi local crowd as well as home ground gi advantage to du lahor ga akoi maximum point phangna na honna ga taba sim khatang kenone akoi gi keno se advantage Paugi mifam aduda saruk yakiba New Barakpur Rainbow Athletic Club Kolkata gi coach Tahar Das na hayeng sanagadorba match asi araiba oiroi sanarising na phajaba performance pinaba hona handuna match asi mai pangnaba honagani haiki So to play next higher divisions, it is a must for us that tomorrow we get 3 points. And our aim will be at any cost. The players also are saying, yes, we will play. Because our team, which has played in Premier League, they played best game against Mohun Bagan East Bengal Mohammedan, means better teams. So we are good in against better team, but not good so against mediocre team or the team down below. So in that way, we are getting a better team tomorrow. So we are expecting the boys also to do well at least tomorrow.
Langthabal Sporting Club Langthabal Mantri Khong Makha Lekai na sinduna tha sigi tang kundagi team kunna group mari thongna khaidoktuna Langthabal Public Ground Langthabal Mantri Khong Makha Lekai da chathariba ani suba haibok T20 cricket tournament ki ngasi sanakiba ahanba match ta Cyclone thangmaibanna SSU Singdamai buran yankhai tarukta maitiba pikre match asida SSU Singdamai na tos ngamduna fielding khanki ahanba batting tokiba Cyclone thangmaibanna apibo over kunda wicket mari turaga run chama humpu taruk lauki masigi pakhomda ani suba batting tokiba SSU Singdamai na apibo over kunda wicket mapal turaga run chama kuntra khak lauduna match asi maiti khibani match asida Cyclone thangmiban gi sanaroi Narsing na ball kuntra mapan da run humputra manga lauduna man of the match takhi tournament asigi ani suba match ki sanakibadana PCC mayai koibina KIYC khetri irin mapalbu wicket tareta maitiba pikre KIYC khetri irin mapana tos ngamduna ahanba batting tokibada apiba over kunda wicket nipal turaga run merfutra mathoi khak lauki masigi pakhomda ani suba batting tokiba PCC mayai koibina over taramapal ga ball amada wicket ahum khak turaga apiba target adu yogduna match asi mai pakhibani match asidasu PCC mayai koibigi sanaroi pistamna over marida wicket ahum lauduna man of the match takhi sathariba tournament asigi hayeng ahanba match oina Sagolbal United Sagolbal amadi Manipur Veteran Cricket Association ga sanagani ani suba match ta KSDO amadi RRCC Surasanpur ga sanagani Nilesh Wahembam Mr. 11 Open Futsal Football Tournament Organizing Committee amadi Usha Bhavan Club Sagolbal sayangna sinduna tha sigi tang taramapalgi team kunna group mari thokna khaidoktuna sayang ground sathariba mari suba Nilesh Wahembam Mr. 11 Open Futsal Football Tournament ki ngasi sanakiba ahanba match ta RFC khamnam lerakna Sangangai Light FC bu goal taratruk amada maitiba pikhi ani suba match ki sanakibada Liza FC Game Village na Lanchenbi FC tabungko pu goal ahum sinoda ahum suba match ki sanakibada Marup FC Hairokna Juvenile FC Sapam lerak pu goal taruk amada mari suba match ki sanakibada BFC team A sayangna ANS Konjeng Lekai bu goal taret anida amadi manga suba match ki sanakibada BFC team B sayangna SSAN Thangjam lerak pu goal mari sinoda maitiba pikhi hojiki horaiba nahawal singda asiguma football masana si pangthogadi aidi matam aremada laigidoba amadi magi masagi Manipur da lariba naharon mayam sibu kamai toro encourage tawdage haibasi sta in masigi moto si pamjadana football masana si pangthoksabani All Manipur Volleyball Association gi miyang makhada Phabokchau Anglika Youth Development Association na sinduna tha sigi tang taramapaldagi team nipan group ni thongna khaidoktuna association asigi ground sathariba ahanba led ilangbam pisak sing Memorial 11 Men's Open Volleyball Tournament ki ngasi sanakiba ahanba match ta Manipur Police Sports Club na ADC Phabokchau bu set ahum sino kunmanga tarahumdoi kunmanga kunmathoi amadi kunmanga kumathoi da maitiba pikhi ani suba match ki sanakibada YDO Songtham Konana ADC Phabokchau bu set ahum sino kunmanga taramari kunmanga taramanga amadi kunmanga taratreta maitiba pikhi Paradise Union Pungdongbam na sinduna tha sigi tang mapaldagi team taratarung na grumari thongna khaidoktuna Pungdongbam playground sathariba ahum suba Pupu Cup 11 under 17 9 men asset football tournament ki ngasi sanakiba ahanba match ta Haingang FC na SBA FC Nongdambu goal ahum amada maitiba pikhi ani suba match ki sanakibada Kangla FC amadi Sanamahi FC Pungdongbam goal ani sanatuna draw satkre All Manipur Film Makers and the Producer Association Apimpa na sinduna tha sigi tang kundagi team taran group ni thongna khaidoktuna Nesu ground Porompata sathariba manga suba Apimpa Cup ki ngasi sanakiba ahanba match ta AMC FC amadi Apimpa FC goal amamam chanaduna draw satkre ani suba match ki sanakibadasu Amik team A amadi AMC ET FC goal amata chanaduna draw satkhi ahum suba match ki sanakibada Editor FC na Amik FC team B bu goal ani amada amadi mari suba match ki sanakibada Actor FC na Amik FC team C bu goal manga sinoda maitiba pikre
District Sports Association Bisnupur na sinduna Bisnupur Mini Stadium da mamang sahigi December tang kunmanga dagi tim tara nitoi na group ani thong khaiduk tuna sathariba tarawam lishiba and Balananda Memorial Second Division Football League ki ngasi sanakiba match da Eco Bisnupur na YSC Bisnupur bu goal taruk sinoda maiti ba pikre Eco Bisnupur gi mai pakibgi goal singado L Cameroon amadi L Romeo na goal ani sankhi Atopa goal ani aduna El Khamba amadi Ais Nandasana Sankibani MYC Haraurong Sinduna Club Asigi Ground Sathariba Nepal Suba Haraurong Trophy 11 Village Wise Football Tournament ki ngasi chankiba ahanba match ta MZSU Mapaw amadi RFC Tangkham goal amamam chanaduna draw satkre ani suba match ki chankiba EUSC Telongna SYC Yumnam Kunobu goal mari sinoda ahum suba match ki chankiba Young Boys Tangkham na ANYC ngairang bambu gol mari amada amadi mari suba match ki sanakibada MC lamlaina SYDC sinambu gol mari ahumda maiti bapikre Tagachiri boyai loshilak padengasi nomagi aingasagi pau pizeri Environment Directorate ki phangkiba ngasi goi kiba inga sa amadi nujugi pau da khwaidagi sakiba Celsius degree kunipal dasmik ahum taro Digi ingba Celsius degree mari dasming mari Nepal Nuksiti yaw pa ising manilgisang maximum da sada mari putara mari dasming ahum taret minimum da sada kulhum doy dasming taruk mapal oike ngasi nong sukide Editor's Choice ISTV News ki ngasi Editor's Choice da Manipur lenga yauna mari leinabasingna Nambul Turel lunana thamnana bathaba kaya paikhatlabasu miyoi kaya nadi Nambul Turel khongnung da plastic yauna fataba poche kaya thadabagi thabakti leptana chathabana haujik oiriba thong Nambol bi mayagi Nambul Turel khongnung gi saktam Hauzere bada mariba pau amukana Manipur na Stagwood Funky bagi thoram lengak na sinduna ahanba Manipur Rifles ki parade ground pangthokre Manipur manglom da changsin bangamba state oire India pumbagi makok thongba state oinana bahotna bada miyam na mateng pangbiu haina Chief Minister na appeal tokre Amasong Citizenship Amendment Bill ki khanaba Assembly Session pangthok naba takshilingai Assembly numit nini ki mamang da prorok tokthoklam le hairi Ngasigo na ISTV na pitaba pau matanga shwada le sinjare bideng tabiri basingi mafam dagi kaini atang nijari binabiri sai